ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯤꯆꯟꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯣꯏꯒꯤ ꯀꯤꯆꯟꯂꯣꯝꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯅꯤ꯫ ꯃꯤꯌꯥꯝ ꯑꯁꯤ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯑꯉꯛꯄ ꯃꯃꯤ ꯑꯃ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯐꯥꯏꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ CCTV ꯀꯦꯃꯦꯔꯥꯗ ꯎꯈꯤꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯁꯤ ꯆꯠꯂꯝꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯁꯤꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯉꯛꯄ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯖꯪꯒꯜꯗ ꯍꯟꯇꯤꯡ ꯇꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯅꯝꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯥꯁꯤ ꯁꯟꯗꯨ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯟꯇꯦꯗ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ नꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ जो काफी स्लिपी है दोस्तों, ये एक हॉन्टेड दर्रा है जिसमें कहते हैं कि एक चुड़ैल दिखाई देती है। खूनी दर्रा इसको बोलते हैं। बहुत से कांड हो चुके हैं। कहते हैं कि यहाँ पर जो भी आता है निकल नहीं पाएगा रात को। होने कौन है? ओ ये क्या? THOUDOK ꯃꯤꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯍꯟꯇꯦꯗ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯟꯇꯦꯗ ꯑꯣꯏꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ CCTV ꯀꯦꯃꯦꯔꯥ ꯑꯃꯗꯒꯤ ꯎꯈꯤꯕꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯖꯤꯝ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯥ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯅ ꯖꯤꯝ ꯁꯥꯟꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯨꯝꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯎꯟꯇꯔ ꯐꯥꯎꯕ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯀꯥꯎꯟꯇꯔ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯕꯔꯖꯤꯡꯒꯤ ꯃꯦꯂꯥ ꯇꯧꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯃꯤꯌꯥꯝ ꯑꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯁꯤꯒꯤ ꯍꯥꯏꯕꯤ ꯑꯁꯤ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯥꯏꯕꯤ ꯑꯁꯤ ꯇꯣꯡꯗꯨꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ